ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯌꯨꯇ꯭ꯌꯨꯕꯔ ꯔꯥꯍꯨꯜꯒꯤ 28 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗ ꯆꯅꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯔꯥꯍꯨꯜꯒꯤ ꯑꯅꯥꯕꯗꯨ ꯍꯪꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯉꯁꯥꯏꯗꯒꯤ ꯆꯅꯨ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯃꯃꯥ ꯃꯄꯥ ꯊꯣꯛꯂꯛꯄ ꯉꯥꯏꯅ ꯂꯩꯔꯝꯃꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯔꯥꯍꯨꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯣꯠꯅ ꯇꯨꯃꯤꯟꯅ ꯆꯪꯉꯝꯃꯤ ꯃꯅꯥꯛꯇ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯔꯥꯍꯨꯜ ꯃꯊꯟꯇ ꯂꯩꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯅꯈꯤꯕ ꯇꯟꯖꯥꯅꯤ ꯊꯥꯕꯧꯁꯨ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯄꯔꯞ ꯄꯔꯞ ꯆꯅꯨ ꯑꯗꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯆꯪꯉꯛꯑꯒ ꯃꯥꯁꯤ ꯇꯨꯝꯃꯤꯕ ꯖꯥꯠꯂ ꯑꯩ ꯍꯧꯗꯣꯛꯀꯦꯀꯣ ꯇꯥꯕ꯭ꯔꯣ ꯔꯥꯍꯨꯜ ꯔꯥꯍꯨꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗꯒꯤ ꯔꯥꯍꯨꯜ ꯑꯗꯨ ꯎꯏꯔꯨꯝ ꯁꯧꯔꯨꯝ ꯇꯧꯔꯝꯕꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯆꯅꯨꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯃꯍꯥꯛ ꯑꯗꯨ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯈꯪꯆꯤꯡ ꯆꯨꯡꯏ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯍꯦꯛ ꯆꯅꯨꯒꯤ ꯁꯛꯇꯝ ꯁꯥꯅ ꯎꯍꯜꯂꯤꯕꯗꯨꯔ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯆꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯇꯁꯦꯡꯅ ꯆꯅꯨꯃꯛꯅꯤ ꯍꯥꯏꯕꯗꯨ ꯈꯪꯖꯔꯛꯏ ꯆꯅꯨ ꯅꯪꯗꯤ ꯀꯅꯥ ꯀꯅꯥ ꯂꯥꯛꯏꯕꯅꯣ ꯆꯅꯨꯅ ꯏꯃꯥꯟꯅꯕꯁꯤꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯃꯈꯣꯏꯅ ꯆꯠꯈꯤꯕꯒ ꯆꯪꯉꯛꯏꯕꯁꯤꯅꯤ ꯅꯪ ꯅꯁꯥ ꯀꯔꯤꯃꯇ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯕꯅꯣ ꯔꯥꯍꯨꯜꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯥꯊꯨ ꯍꯥꯊꯨꯔꯤꯕꯗꯨꯕꯣ ꯑꯁꯦ ꯋꯥꯔꯤ ꯏꯪꯅ ꯇꯞꯅ ꯁꯥꯁꯤꯁꯦ ꯉꯁꯤꯗꯤ ꯑꯩ ꯀꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯃꯥꯁꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯌꯨꯝꯗ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗꯤ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯕꯅꯤꯅ ꯇꯨ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯥꯟ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯏꯪꯊꯤꯖꯅ ꯁꯥꯈꯤꯁꯤ ꯑꯁꯨꯝꯅ ꯆꯅꯨ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯗꯨꯒ ꯂꯣꯏꯅꯅ ꯔꯥꯍꯨꯜꯒ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯔꯝꯃꯤ ꯆꯅꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯆꯪꯉꯛꯑꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯅ ꯁꯥꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯆꯅꯨ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯃꯥ ꯂꯇꯥ ꯑꯃꯗꯤ ꯊꯝꯕꯧꯒꯤ ꯅꯨꯄꯤ ꯁꯅꯥꯖꯥꯎꯕꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯤꯟꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯉꯁꯤ ꯔꯥꯍꯨꯜꯅꯗꯤ ꯃꯌꯨꯝꯗ ꯀꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯤ ꯗꯣꯛꯇꯔꯅ ꯍꯌꯦꯡ ꯀꯨꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯗꯒꯤ ꯋꯥꯅ ꯁꯛꯅ ꯈꯪꯂꯝꯃꯤ ꯍꯩꯅꯗ ꯔꯥꯍꯨꯜ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯒ ꯀꯨꯏꯅ ꯂꯩꯊꯕꯗꯣ ꯃꯁꯥꯗ ꯀꯌꯥ ꯍꯩꯅꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯔꯥꯍꯨꯜ ꯑꯗꯨ ꯂꯇꯥꯅ ꯏꯕꯨꯡꯉꯣ ꯁꯤ ꯆꯥꯛꯁꯤ ꯈꯔ ꯆꯥꯁꯤ ꯏꯃꯥ ꯍꯣꯏꯁꯨꯅꯦ ꯌꯨꯝꯗ ꯍꯟꯒꯗꯕꯅꯤ ꯌꯨꯝꯗꯣ ꯃꯤ ꯂꯩꯇ꯭ꯔꯕꯗꯤ ꯐꯤꯕꯝ ꯑꯃ ꯆꯥꯒꯗꯕ ꯃꯥꯟꯗꯦ ꯔꯥꯍꯨꯜꯅ ꯏꯃꯥ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯂꯇꯥ ꯑꯗꯨ ꯂꯠꯏ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯗꯤ ꯃꯤ ꯂꯩꯇꯅ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯦ ꯐꯠꯇꯦꯗꯅ ꯃꯗꯨꯒꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯃꯥ ꯑꯩꯁꯨ ꯉꯁꯤꯁꯤ ꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯕꯅꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯌꯥꯗ꯭ꯔꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯣ ꯍꯥꯏꯗꯅ ꯇꯧꯔꯤ ꯂꯇꯥꯅ ꯏꯕꯨꯡꯉꯣ ꯆꯥꯛꯁꯤ ꯆꯥꯔꯨꯁꯤ ꯏꯃꯥꯁꯨꯅꯦ ꯅꯅꯦ ꯁꯅꯥꯖꯥꯎꯕꯤꯒ ꯁꯣꯝꯗ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯔꯨꯈꯤꯒꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯂꯇꯥ ꯑꯗꯨ ꯅꯥꯀꯜ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯁꯅꯥꯖꯥꯎꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯑꯇꯩ ꯅꯠꯇꯦ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯇꯥ ꯃꯁꯥꯃꯛꯇ ꯊꯣꯛꯈꯤꯕꯗꯣ ꯃꯗꯨꯕꯨ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯐ ꯐꯠꯇꯒꯤ ꯋꯥꯅꯤ ꯇꯥꯟꯅꯔꯤꯕꯁꯤ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯃꯌꯨꯝꯗ ꯍꯜꯂꯒ ꯑꯍꯤꯡ ꯂꯦꯛꯄꯗꯣ ꯇꯁꯦꯡꯅ ꯀꯤꯔꯕꯅꯤ ꯉꯔꯥꯡ ꯃꯤꯡꯒꯧ ꯊꯥꯒꯧꯔꯛꯈꯤꯕꯗ ꯃꯍꯥꯛꯅꯁꯨ ꯈꯨꯝꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯁꯥꯗꯨ ꯆꯤꯡꯅꯕ ꯄꯥꯈꯠꯄꯅꯁꯨ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯤ ꯂꯥꯏꯗ ꯃꯃꯨꯠ ꯁꯦꯡꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯗꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯤ ꯌꯧꯅ ꯃꯁꯥ ꯁꯣꯛꯇꯅ ꯂꯩꯔꯤꯕꯁꯤꯗ ꯃꯗꯨꯒꯤ ꯋꯥꯈꯜꯗ ꯊꯣꯏꯅ ꯆꯪꯖꯕ ꯅꯠꯇꯦ ꯁꯅꯥꯖꯥꯎꯕꯤꯅ ꯏꯕꯦꯝꯃ ꯃꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨꯁꯤ ꯉꯁꯤꯗꯤꯅꯦ ꯅꯪꯒꯤ ꯇꯥꯗꯁꯨ ꯌꯥꯎꯅ ꯍꯦꯛꯇꯃꯛ ꯂꯤꯎꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯔꯥꯏ ꯂꯩꯖꯔꯁꯅꯤ ꯅꯆꯥꯅꯨꯄꯥꯁꯤ ꯃꯁꯥꯁꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ ꯏꯀꯟ ꯀꯟꯈꯠꯂꯦꯗꯅ ꯂꯇꯥꯅ ꯏꯅꯝꯃ ꯑꯩꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯕꯁꯤ ꯇꯁꯦꯡꯅ ꯏꯁꯥꯁꯤ ꯈꯧꯇꯛ ꯆꯥꯔꯤ ꯈꯪꯗ꯭ꯔꯦꯗ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯈꯨꯡꯒꯪꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯀꯔꯝꯕ ꯑꯄꯥꯏꯕ ꯗꯁꯥꯅꯣ ꯈꯪꯗꯦ ꯌꯨꯝ ꯑꯗꯨ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯑꯣꯠꯇꯅ ꯂꯩꯕ ꯉꯝꯗꯗꯅ ꯌꯨꯝ ꯍꯣꯡꯂꯛꯂꯒ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯗꯨꯒ ꯑꯁꯤꯗ ꯑꯃꯨꯛ ꯇꯧꯔꯤꯕꯁꯤ ꯏꯃꯥ ꯏꯆꯥ ꯑꯁꯤꯕꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯒꯅꯨ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦꯗ ꯂꯇꯥ ꯑꯗꯨ ꯋꯥꯈꯜ ꯁꯣꯛꯊꯅ ꯁꯅꯥꯖꯥꯎꯕꯤꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯁꯥꯔꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯝꯗꯒꯤ ꯔꯥꯍꯨꯜ ꯆꯥꯛ ꯇꯣꯛꯂꯦ ꯍꯥꯏꯗꯅ ꯊꯝꯕꯧꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯥꯗꯨ ꯆꯥꯛ ꯇꯣꯛꯍꯧꯔꯕꯅꯤ ꯅꯈꯣꯏꯁꯨ ꯍꯜꯂꯨꯗꯅ ꯊꯦꯡꯈꯤꯅꯕꯅꯤ
ꯒꯥꯔꯤꯕꯨꯗꯤ ꯈꯔ ꯆꯦꯜꯂꯤꯅꯤ ꯃꯁꯤꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯣꯀꯣ ꯁꯅꯥꯖꯥꯎꯕꯤꯅ ꯉꯁꯤꯗꯤ ꯅꯍꯥꯛꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯂꯦꯛꯂꯨꯔꯁꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤ ꯇꯔꯛ ꯇꯔꯛ ꯂꯦꯛꯄꯁꯤ ꯅꯨꯡꯉꯥꯏꯇꯦꯗ ꯊꯝꯕꯧꯁꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯈꯪꯂꯕꯅꯤ ꯔꯥꯍꯨꯜꯒꯤ ꯃꯌꯨꯝꯅ ꯃꯍꯥꯛꯇ ꯁꯦꯡꯅ ꯆꯪꯂꯒ ꯑꯍꯤꯡ ꯂꯦꯛꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯋꯥ ꯂꯩꯊꯣꯛꯐꯝꯁꯨ ꯈꯪꯗꯦ ꯏꯑ ꯇꯧꯔꯒ ꯂꯩꯔꯤ ꯂꯇꯥꯅ ꯗꯥꯗꯥ ꯉꯁꯤꯗꯤ ꯂꯦꯛꯄꯤꯔꯨꯗꯕ ꯌꯥꯗꯕꯅꯤꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯤ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯊꯣꯛꯏꯗꯣ ꯊꯝꯕꯧꯅ ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ ꯑꯗꯨꯗꯤꯅꯦ ꯑꯩ ꯆꯥꯛꯀꯤ ꯇꯤꯐꯤꯜ ꯑꯁꯤ ꯄꯥꯏꯔꯛꯂꯒꯦ ꯅꯆꯥꯅꯨꯄꯥꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯒꯗꯕ ꯂꯩ ꯍꯥꯏꯔꯕꯨ ꯂꯥꯎ ꯑꯩꯈꯣꯏ ꯍꯜꯂꯁꯤ ꯊꯦꯡꯈꯤꯅꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯁꯅꯥꯖꯥꯎꯕꯤ ꯂꯇꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯨꯝꯗ ꯂꯦꯛꯂꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤ ꯔꯥꯍꯨꯜ ꯑꯃꯗꯤ ꯃꯇꯥꯎꯁꯤꯡ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯅꯣꯛꯈꯦꯗꯅ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯔꯒ ꯂꯩ ꯗꯣꯛꯇꯔꯒꯤ ꯆꯦꯛꯁꯨ ꯂꯥꯛꯑꯝꯃꯤ ꯔꯥꯍꯨꯜꯒꯤ ꯃꯁꯥꯁꯤ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯗꯨꯃꯛ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ 10 ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯔꯥꯍꯨꯜ ꯑꯗꯨ ꯃꯁꯥꯗꯨ ꯈꯪꯅꯝꯅꯝ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯤ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯕꯣꯊꯤꯌꯥ ꯄꯪ ꯑꯃꯗꯤ ꯃꯅꯤꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯔꯥꯍꯨꯜꯅ ꯍꯤꯞꯂꯤꯕ ꯕꯦꯠ ꯑꯗꯨꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯐꯛꯁꯥꯡ ꯊꯥꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯟꯅ ꯁꯥꯟꯅꯖꯔꯒ ꯂꯩ ꯃꯇꯝ ꯑꯁꯤꯃꯛꯇꯗꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤꯒꯤ ꯊꯣꯡꯖꯤꯜ ꯄꯥꯜꯂꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯪꯒꯠ-ꯍꯟꯗ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ ꯆꯠꯂꯤꯕꯁꯨ ꯃꯈꯣꯏꯒꯤ ꯅꯥꯛꯆꯦꯠꯅꯅ ꯃꯃꯤꯠ ꯑꯗꯨꯅ ꯎꯔꯤꯕꯅꯤ ꯑꯉꯧꯕ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯠꯄꯒꯨꯝꯅ ꯇꯧꯏ ꯄꯨꯡ 10ꯒꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯂꯟꯇꯛ ꯂꯟꯇꯛꯅ ꯃꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯠꯅꯔꯤꯕꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟ ꯂꯥꯟꯗꯅ ꯃꯅꯤꯊꯣꯏꯅ ꯏꯇꯥꯎ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯈꯪꯗꯦꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤꯒꯤ ꯋꯥꯡꯃꯁꯤꯗ ꯑꯗꯨꯃꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯟꯅ ꯆꯠꯂꯤ ꯍꯧꯖꯤꯛꯁꯤꯕꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯐꯅ ꯊꯦꯡꯉꯝꯒꯗꯕꯗꯤ ꯃꯥꯜꯂꯤꯗ ꯑꯄꯪꯅ ꯃꯣꯕꯥꯏꯜ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 11 ꯇꯥꯒꯗꯕꯒꯤ ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯄꯨꯡꯗꯤ 11 ꯇꯥꯒꯗꯧꯔꯦꯅꯤ ꯑꯩꯈꯣꯏꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯔꯥ ꯑꯕꯣꯊꯤꯅ ꯍꯤꯔꯦ ꯏꯇꯥꯎ ꯉꯜꯂꯤꯗ ꯑꯁꯤ ꯒꯦꯝ ꯆꯪꯉꯛꯎ ꯄ꯭ꯂꯦ ꯑꯃꯅꯤꯗ ꯇꯧꯁꯤ ꯃꯅꯤꯊꯣꯏꯅ ꯌꯥꯏꯅꯤ ꯏꯇꯥꯎ ꯑꯩꯁꯨ ꯔꯦꯡꯒ ꯁꯥꯟꯅꯗꯕ ꯀꯨꯏꯔꯕꯅꯤꯅꯦ ꯉꯁꯤꯗꯤ ꯔꯦꯡꯗꯣ ꯈꯔ ꯏꯟꯈꯠꯁꯤꯀꯣ ꯑꯁ ꯉꯜꯂꯤꯗ ꯍꯣꯔꯦꯟ ꯄꯨꯡ 12:30 ꯇꯥꯔꯛꯄꯗꯨꯗ ꯇꯨꯝꯕ ꯌꯥꯅꯤ ꯀꯩꯅꯣ ꯉꯁꯥꯏ ꯅꯨꯡꯊꯤꯜꯁꯨ ꯑꯩꯗꯤ ꯈꯔ ꯇꯨꯝꯊꯣꯛꯂꯨꯔꯦ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯑꯄꯪꯁꯨ ꯍꯥꯏꯅꯤꯡꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛꯇꯣ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯊꯦꯡꯖꯤꯟꯈꯤ ꯒꯦꯝ ꯍꯥꯏꯕꯁꯤꯕꯨ ꯃꯇꯝ ꯈꯪꯍꯧꯕ ꯅꯠꯇꯦ ꯄ꯭ꯂꯦ ꯑꯃꯅꯤ ꯇꯧꯕꯗ ꯑꯗꯨꯃꯛ 12 ꯍꯥꯏꯕꯗꯨꯗꯤ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯅꯤꯊꯣꯏꯅ ꯑꯁ ꯏꯇꯥꯎ ꯇꯟꯕꯨ ꯇꯜꯂꯦꯗ ꯀꯥꯒꯗ꯭ꯔꯅ ꯁꯥꯟꯅꯕꯅꯤ ꯑꯁ ꯄꯪꯄꯣꯗ ꯄꯣꯏ ꯑꯩ ꯇꯣꯛꯑꯒꯦ ꯅꯈꯣꯏ ꯑꯅꯤ ꯁꯥꯟꯅꯒꯦꯔ ꯁꯥꯟꯅꯔꯣ ꯑꯩ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣ ꯉꯥꯏꯍꯥꯛ ꯌꯦꯡꯒꯦ ꯑꯄꯪꯅ ꯑꯁ ꯑꯩꯁꯨ ꯇꯣꯛꯑꯒꯦ ꯏꯇꯥꯎ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯕꯤꯠꯇ ꯁꯥꯟꯅꯕꯅꯤ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯍꯤꯞꯈꯤ ꯇꯨꯝꯊꯈ꯭ꯔꯕꯗꯤ ꯍꯧꯗꯣꯔꯛꯀꯅꯨꯀꯣ ꯑꯩ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯑꯄꯪ ꯑꯗꯨꯗꯤ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯨꯊꯈ꯭ꯔꯤ ꯑꯕꯣꯊꯤꯅ ꯍꯣꯏ ꯅꯈꯣꯏꯅꯤ ꯁꯥꯟꯅꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯁꯥꯟꯅꯈꯤꯒꯅꯤ ꯍꯣꯔꯦन ꯄꯨꯡ 1 ꯐꯥꯎꯕ ꯁꯥꯟꯅꯒꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯄꯣꯕ ꯀꯥꯕ ꯍꯥꯏꯕꯗꯨꯅꯃꯅꯤ ꯒꯦꯝ ꯍꯥꯏꯁꯤꯗꯤ ꯒꯦꯝꯅꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯣꯊꯤ ꯑꯗꯣ ꯄ꯭ꯂꯦ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯥꯍꯨꯜ ꯑꯗꯣ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯄꯤꯠ-ꯄꯤꯠꯀ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯃꯤꯠꯇꯤ ꯄꯥꯡꯕ ꯅꯠꯇꯦ ꯃꯆꯤꯜꯗꯁꯨ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯀꯔꯤꯅꯣ ꯄꯪꯉꯥꯡ ꯉꯥꯡꯉꯤ ꯑꯕꯣꯊꯤ ꯑꯗꯨꯗꯤ ꯒꯦꯝ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯈꯤꯕꯅꯤꯅ ꯔꯥꯍꯨꯜꯅ ꯇꯧꯔꯤꯕꯒꯗꯣ ꯆꯪꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯆꯤꯜꯗꯁꯨ ꯀꯔꯤꯅꯣ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯄꯪꯉꯥꯡꯅ ꯉꯥꯡꯉꯤ ꯒꯦꯝ ꯁꯥꯟꯅꯔꯤꯕꯅꯤꯅ ꯇꯧꯔꯤꯕꯗꯣ ꯁꯥꯎꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯌꯨꯇꯨꯕꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯅꯤꯊꯣꯏ ꯑꯗꯨꯗꯤ ꯔꯥꯍꯨꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯩꯅꯣ ꯃꯁꯤꯗꯤ ꯑꯩ ꯔꯦꯀꯣꯔꯗ ꯇꯧꯍꯧꯒꯦ ꯐꯤꯕꯝ ꯑꯃꯅꯤꯅꯦ ꯑꯩ ꯈꯥꯡꯃꯔꯣꯏꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯃꯁꯥꯗ ꯌꯦꯡꯍꯟꯈꯤ ꯑꯁꯨꯝꯅ ꯌꯨꯇꯨꯕꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯝꯂꯤꯕꯗꯣ ꯀꯛꯊꯠꯂꯤ ꯀꯦꯃꯦꯔꯥꯗ ꯆꯪꯉꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯏ ꯔꯥꯍꯨꯜꯅ ꯇꯧꯔꯤꯕꯗꯣ ꯔꯥꯍꯨꯜ ꯑꯗꯨ ꯆꯨꯝꯅ ꯐꯝꯂꯝꯕꯗꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯈꯥ ꯑꯋꯥꯡꯗ ꯁꯠ ꯑꯃ ꯎꯍꯜꯂꯤ ꯃꯆꯤꯜꯗꯁꯨ ꯀꯔꯤꯅꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯆꯤꯔꯣꯜ ꯇꯧꯕꯒꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯃꯊꯟꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯇꯥꯎ ꯔꯥꯍꯨꯜ ꯑꯁꯤ ꯃꯥꯒꯤꯁꯤꯕꯨ ꯗ꯭ꯔꯤꯝ ꯋꯥꯛ ꯇꯧꯒꯗꯕꯒꯤ ꯇꯧꯔꯤꯕ ꯁꯥꯠꯂ ꯃꯈꯨꯠꯁꯤꯗ ꯗ꯭ꯔꯤꯞꯀ ꯌꯥꯟꯕꯒꯤ ꯈꯔ ꯀꯤꯁꯟꯗꯅ ꯂꯩꯕꯁꯤꯗ ꯍꯧꯒꯠꯂꯒ ꯆꯠꯄ ꯉꯝꯗꯕꯒꯤ ꯑꯣꯏꯔꯤꯕ ꯁꯥꯠꯂ ꯑꯁ ꯈꯪꯗ꯭ꯔꯦꯗ
ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗ ꯉꯥꯏꯔꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯍꯟꯕ ꯍꯥꯏꯗꯨꯅꯤ ꯃꯇꯥꯎ ꯑꯕꯣꯊꯤ ꯑꯗꯨꯗꯤ ꯃꯁꯦꯜꯗ ꯄꯪꯁꯥꯎꯗ ꯁꯥꯎ ꯒꯦꯝ ꯑꯗꯨꯃꯛ ꯁꯥꯟꯅꯔꯤ ꯃꯅꯤ ꯊꯣꯏꯅ ꯏꯇꯥꯎ ꯑꯁ ꯅꯪꯁꯨ ꯅꯆꯦꯜꯗꯤ ꯐꯖꯅ ꯊꯤꯍꯦ ꯒꯦꯝ ꯁꯥꯟꯅꯕꯗ ꯆꯨꯝꯅ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯣ ꯑꯕꯣꯊꯤꯅ ꯑꯁ ꯏꯇꯥꯎ ꯃꯤꯁꯤꯡꯁꯤ ꯖꯨꯒꯣꯠ ꯆꯥꯕ ꯑꯃꯠꯇ ꯊꯦꯡꯅꯗꯦꯗ ꯄꯪꯁꯤꯗ ꯁꯤ ꯑꯁ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯕꯤꯠ ꯇꯦꯛꯂꯤ ꯑꯩꯁꯨ ꯍꯟꯗꯣꯛꯂꯒꯦ ꯇꯨꯝꯃꯁꯤ ꯏꯇꯥꯎ ꯀꯥꯟꯅꯗꯦ ꯃꯅꯤ ꯊꯣꯏꯅ ꯑꯗꯨ ꯏꯇꯥꯎ ꯂꯥꯛꯑꯣ ꯇꯣꯏꯂꯦꯠꯇ ꯑꯃꯨꯛꯇ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯑꯩ ꯈꯣꯡꯕꯨ ꯀꯟꯅ ꯍꯥꯝꯅꯤꯡꯉꯛꯏꯅꯦ ꯑꯕꯣꯊꯤꯅ ꯇꯧꯔꯕ꯭ꯔꯥ ꯏꯕꯣ ꯄꯨꯡ 12ꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯩꯗꯤ ꯇꯜꯂꯤꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯇꯣꯏꯂꯦꯠꯁꯤ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯃꯄꯥꯜꯗꯒ ꯉꯥꯏꯕ ꯉꯝꯂꯣꯏ ꯃꯅꯤ ꯊꯣꯏꯅ ꯑꯁ ꯅꯪꯁꯨꯕꯀꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯄꯨꯂꯞ ꯆꯪꯉꯁꯤ ꯑꯗꯨꯒ ꯉꯥꯏꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛꯇꯣ ꯇꯣꯏꯂꯦꯠ ꯑꯁꯣꯝꯗ ꯑꯗꯨꯃꯛ ꯂꯥꯛꯏ 12ꯒꯤ ꯄꯨꯡꯐꯝ ꯑꯣꯏꯕꯅꯤꯅ ꯃꯤꯗꯤ ꯑꯃꯅꯤꯈꯛ ꯂꯟꯇꯛꯅ ꯆꯠꯄꯒꯤ ꯃꯃꯤꯗꯤ ꯎꯏ ꯃꯈꯣꯏꯅ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕꯗꯨ ꯇꯁꯦꯡꯅꯃꯛꯇꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥꯅꯤ ꯃꯈꯣꯏꯅ ꯂꯥꯞꯇꯛꯅ ꯂꯟꯅ ꯆꯠꯄ ꯎꯔꯤꯕꯗꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯄꯨꯡ 12 ꯑꯣꯏꯔꯕꯁꯨ ꯃꯤꯗꯤ ꯈꯔ ꯑꯗꯨꯃꯛ ꯆꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯃꯄꯥꯁꯥꯅ ꯃꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯇꯣꯏꯂꯦꯠ ꯑꯗꯣꯝꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯃꯈꯣꯏ ꯑꯅꯤꯃꯛꯇꯣ ꯍꯥꯊꯨ ꯂꯥꯛꯏ ꯃꯅꯤ ꯊꯣꯏ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯁꯦꯛꯂꯤ ꯆꯠꯂꯤ ꯑꯕꯣꯊꯤꯅ ꯑꯁ ꯅꯪꯁꯨꯕꯀꯣ ꯌꯧꯔꯦ ꯇꯨ ꯑꯁꯤꯒꯤ ꯃꯇꯥꯏꯁꯤ ꯆꯪꯉꯣ ꯑꯩ ꯃꯄꯥꯜꯗ ꯑꯗꯨꯝ ꯉꯥꯏꯖꯔꯒꯦ ꯅꯪꯒꯤ ꯃꯅꯝꯗꯣ ꯑꯩ ꯇꯥꯕ ꯇꯜꯂꯤ ꯃꯅꯤ ꯊꯣꯏꯅ ꯑꯁ ꯏꯇꯥꯎ ꯑꯁ ꯃꯇꯥꯏꯒꯤꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯈ꯭ꯔꯦꯅꯤ ꯑꯩ ꯃꯌꯥꯏꯒꯤꯁꯤꯗ ꯆꯪꯉꯒꯦ ꯑꯕꯣꯊꯤꯅ ꯀꯅꯥꯅꯣ ꯆꯪꯉꯦ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯎꯗꯦꯗ ꯍꯦꯔ ꯅꯥꯕ ꯅꯪꯁꯨ ꯖꯥꯠ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗ ꯃꯅꯤ ꯊꯣꯏꯅ ꯑꯁ ꯌꯥꯔꯦ ꯃꯇꯥꯡ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯔꯛꯂꯒꯅꯨ ꯑꯩ ꯆꯪꯉꯦꯀꯣ ꯅꯪ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨ ꯆꯠꯀꯗꯤ ꯆꯠꯂꯝꯒꯅꯨꯀꯣ ꯐꯅ ꯀꯤꯔꯕꯁꯨ ꯈꯥꯡꯉꯒ ꯂꯩꯌꯨꯀꯣ ꯑꯩ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯆꯠꯂꯝꯂꯕꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯈꯪꯉꯣꯏꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯝꯂꯒ ꯃꯅꯤ ꯊꯣꯏ ꯑꯗꯣ ꯃꯌꯥꯏ ꯊꯪꯕ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ ꯇꯣꯏꯂꯦꯠ 5-6ꯃꯨꯛ ꯂꯩꯔꯤꯕꯅꯤ ꯃꯌꯥꯏ ꯏꯊꯪ ꯊꯪꯕꯗꯨꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯌꯥꯏ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯅꯤ ꯊꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯑꯕꯣꯊꯤ ꯑꯗꯣ ꯃꯣꯕꯥꯏꯜ ꯑꯗꯨ ꯃꯦꯠꯇꯅ ꯐꯦꯁꯕꯨꯛ ꯑꯁꯤ ꯄꯥꯏꯔꯒ ꯂꯩꯔꯝꯃꯅꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯑꯃꯠꯇ ꯑꯣꯟꯂꯥꯏꯟ ꯂꯩꯕ ꯎꯔꯝꯗꯦ 이만하바 온라인 레이러버리 미세스가 타나드나 마탐 렌그다버리 이타오 낭불 로이지브로 아이 ngaibdo warida isasi kapsing singae tomningna loirita toilet manungdagi mani thoina loidore ngakta ngayo sangbada ngai nangsu loidribra haini ngayo sakhiba yaro sanglagani hairaklibato abothina tauradabani nungsang thumo migi mawongda ꯆꯪꯕꯨ ꯆꯪꯈ꯭ꯔꯕꯗꯤ ꯃꯤꯅꯤꯠ 10 ꯀꯨꯜꯂꯥꯏꯁꯦ ꯑꯗꯨꯃꯛ ꯆꯪꯕꯗꯨ ꯑꯣꯏꯒꯤ ꯃꯥꯜꯂꯤ ꯑꯣꯏꯕꯨ ꯑꯣꯏꯅꯤꯡꯉꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯈꯗꯥꯡ ꯃꯦꯠꯂꯒ ꯑꯣꯏꯔꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯈꯤꯕꯒꯤ ꯁꯃꯤꯟ ꯑꯃ ꯃꯁꯥꯗꯨꯗ ꯈꯪꯐꯪ ꯐꯪꯏ ꯈꯪꯍꯧꯗꯅ ꯃꯁꯥꯗꯨ ꯇꯨ ꯈꯪꯁꯨꯡ ꯁꯨꯡꯏ ꯑꯕꯣꯊꯤ ꯑꯗꯣ ꯈꯨꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯃꯃꯤꯠ ꯃꯅꯥ ꯑꯗꯣ ꯑꯣꯏꯔꯨꯝ ꯑꯁ ꯕꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯗ ꯇꯨꯝꯅꯤꯡꯕꯅ ꯑꯩ ꯐꯃꯨꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯔꯤ ꯉꯁꯥꯏ ꯒꯦꯝ ꯁꯥꯟꯅꯔꯤꯉꯩꯗꯗꯤ ꯇꯨꯝꯅꯤꯡꯕꯒ ꯑꯃꯠꯇ ꯄꯣꯛꯇꯕꯅꯤ ꯒꯦꯝ ꯍꯦꯛ ꯇꯣꯛꯈꯤꯕꯒ ꯃꯤ ꯉꯥꯏꯕꯁꯤꯗ ꯇꯨꯝꯅꯤꯡꯂꯛꯏꯕꯁꯤꯕꯨ ꯃꯆꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯃꯤꯠ ꯑꯗꯨꯗꯤ ꯄꯥꯡꯕ ꯅꯠꯇꯦ ꯑꯗꯨꯃꯛ ꯎꯏꯁꯤꯜꯂꯒ ꯈꯗꯥꯡ ꯃꯦꯠꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯥꯀꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯂꯒ ꯈꯪꯆꯠ ꯆꯠꯈꯤꯕꯒꯨꯝꯅ ꯃꯁꯥꯗ ꯁꯃꯤꯟ ꯑꯃ ꯐꯪꯂꯛꯂꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯇꯁꯦꯡꯅꯃꯛ ꯑꯕꯣꯊꯤꯒꯤ ꯃꯁꯥꯗ ꯐꯖꯅ ꯁꯃꯤꯟ ꯐꯪꯍꯧꯔꯤ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯏ ꯄꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ ꯉꯁꯥꯏ ꯃꯅꯤ ꯊꯣꯏꯅ ꯃꯤ ꯆꯪꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯇꯣꯏꯂꯦꯠ ꯑꯗꯣ ꯐ꯭ꯔꯦ ꯍꯥꯏꯕꯒꯨꯝꯅ ꯊꯣꯡ ꯑꯗꯣ ꯀꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯏ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯐꯥꯊꯖꯩ ꯃꯤ ꯊꯣꯛꯈꯤꯕ ꯑꯣꯏꯔꯤ ꯃꯥꯜꯂꯤꯅꯤ ꯏꯇꯥꯎ ꯅꯪꯕꯨ ꯂꯣꯏꯔꯣꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯗ ꯇꯣꯏꯂꯦꯠꯁꯦ ꯑꯩꯁꯨ ꯃꯄꯥꯜꯗ ꯀꯨꯏꯅ ꯉꯥꯏꯕꯁꯤ ꯇꯜꯂꯦ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯃꯅꯤ ꯊꯣꯏꯅ ꯑꯁ ꯏꯇꯥꯎ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯄꯨꯛꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯞꯅꯤꯡꯂꯛꯂꯕꯗꯤ ꯅꯪ ꯉꯥꯏꯕ ꯉꯝꯒꯗ꯭ꯔꯣ ꯑꯕꯣꯊꯤꯅ ꯁꯣꯟꯊꯣꯛꯅ ꯋꯥꯌꯣꯡ ꯆꯥꯈꯤꯗ꯭ꯔꯦꯗ ꯑꯄꯪ ꯑꯗꯣ ꯍꯧꯗꯣꯛꯆꯔꯝꯂꯕꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯈꯔ ꯊꯨꯔꯣ ꯏꯇꯥꯎ ꯑꯩ ꯇꯟꯁꯤꯜꯂꯛꯏꯀꯣ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯑꯕꯣꯊꯤꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯁꯤꯡꯖꯪꯅ ꯁꯤꯡꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯗꯨꯞ ꯂꯥꯎꯅ ꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯊꯥꯔꯛꯂꯝꯃꯤ
Mamit manado sap yung ihan hanadiri mahakado. Tuway ni kanji lubanati. Matana adumak tumina laiba matamda. Tarak liba konji lado da mahakado. Mana akong adu karat tanggal laga. Taba kaurak lami. Hospital sidabo. Singkay bagi makul tari basibo. Masaydi gitu maktara bani ni konji alsi. Ay tuway na bo nasumludi. Ay na sinari basi sumbatay. Itaw, kayo matawri. Toglo. Nang napamlibudo hagulo ay bani itaw. Kayo matawri hay bani. Abot Yesu ping napakatlaga lawarak bani. Toilet manung na layri ba mani tuwayado. Mahaksu kang papakali. Kayo malayri. Kayo matawri hayrak basira. Togle itaw. Loy tawri. As ay di ba ko. Pug nagmarwala manungay ita bani. Matamas yan. Abot higi tong adomdagi. Nupigi konselamada. Kana-kana ito layri ba do? Tiyangi. Lao! Asum na, lak-lak na nagkawarak lami. Ihan-han na di mahakado, nurse ki makol gumaruri. Kontrok matam na di, pingaw siya pinupiya makak-prap-prap set kraga. Rahol hoy na layri ba rumadonda, kang sang-sang kibado, mado uwada mahakado kangli. Hausik mahang uwag kibado, taibang minati, taway mirial na haibado, para-prap sang sili. Manit hoy na layri ba toilet ado gituang ado da, makong-kong bak ado na, dub-dub haydo na kauk silami. Itaw, butway itaw, tuglo ay bani itaw. Butoy hay bani. Mani thoy ado sun sing ado chap-chap samlaga. Thong ado hangtorak lami. Asitaw. Nang simago. Pagi onthong na hay kri. Haugijik po kaday digi butno. Hospital sidabo. Wangang gi aboti ado. Mani thoy gi makot ado pairaga. Sol mapi hualaga. Rahol na naiba room madonda. Sanga ami. Ado room madu sangak matamdadi. Kanasul hiramdi. Apang ado su sisi kay tumagalayram. Rahol ado su naksit naraga. Krok-krok nakok laga tumagalayram. Rumado hek sangakpaga, thongado timjalli. Abothina, itaw. Nang pidi kinuko. Ay naukiba singdo khairaki. Ay sasilang naban kanu matawri. Tum, hauksik na hang na toilet alay nida. Kanagong mipingaw si piyamna. Ay bulaklo tiyangi haydan kaurami. Adugay kway giro masidang. Hauksik tisang kibanitaw. Ay imit mang uhaurabani. Kiram daw manito yedo. Mas hamanado sap-sap yung. Itaw. Asing maran itaw. Ay sungkisalay ko. Abothina. Parito. Karimada tawran si. Ay di tumbayag na umali. Nongan mafaw di sangas. Rahul si. Kari-kari tawar ko ta umali. Ay nasing na ba makaglay. Ay ko yan isurabadi. Kari siya tawro dito. Bakit kano si? Abothina. Manitoy kigan krabadubo. Tiamzilami.